अहानबदा मरोइबा पाउ सनुंगदा लौमी सिंगना थबक सुरिंगैदा चिंगथक्तगी कुकी खुलाई पाइबा सिंगना नोंमै राउंड खरा कापथरख्रे हाइरि JJM की मखादा लिसिंगनी कुनमरी फाउबदा इमुंग खुदिंग थकनबा इसिंग फंगहनबगी पांदम थमलबसु क्वाक्तागी मियोय अयाम्बा अफबा इसिंग फंगद्री हाइना MP बिमोलदा वाकतख्रे अमसोंग मणिपुर की मियामबु सेंटर के लुचिंगबसिंगना करिसु लैतना खलखिबा अमदी मणिपुर मियामना MLA सिंगबु चई थांगलिबसि BJP की MLA सिंगी खुदोलनी हाइना हानागी मिनिस्टर N लोकेना हाइख्रे खुरुमजरी STV की पाव मीटिंग ताबीरबसिंगबु तरामनोकचरी पाव संदोना पिजरी लौमी सिंगना मसा मसा के लफमदा अकीबा याउदना थबक सुननबा पुलिसना मफम कयादा मतिक चाना सिक्योरिटी फोर्स सिंग ngak सेंदुना थमले हाइरिंगै चैरक्ता ngasi अयुक पुंग 8 रोम ताबदा इम्फाल ईस्ट डिस्ट्रिक्ट के सगोलमांग पुलिस स्टेशन के मनुंग चनबा चैबु लोकलदा लौमी सिंगना लौबुक्ता थबक सुरिंगैदा कुकी खुलाई पाइबा सिंगना नोंमै राउंड खरा कापथरख्रे हाइरि मफम सिंग अदुगी ngak सेनबा लैरिबा BSF कांगबुना लौमी सिंग अदुबु लौफमदगी तांखलख्रे हाइरि थौदोक थौफमदा चंगसिलुबदा अखोगी पाउमी कांगबुना अमदा लौमी सिंगना फोंदोरकपगी मतुंग इना नोंमै कापथरखिबा अदु चिंगी मथक्ता लैबा कुकीगी खुन फाइलेन कोट चिंगदाई अमदी जौलेंदगिनी हाइना फोंदोरकली अदो आइजो असिगी मोबाइल टावर लैबा मोय असाना फ लैजे असिगी मनिंग सिदे लौ बनि हिंगोनी लौ अदु चपसिदा अखोइदि आइने खमरि सुम फाटपा फाटपदुदा ngsai गांग बम ताखेबा मोय गाड़ी दि पोसि थारि माने खनबा अरे हम हंगलगा लोकान अने अहुम सुम तासले अरे असे नोंमै वर माने नाइसु लायरगा लाकपदे सिरिदा अंगांग सिंग लौपेंबा निपि गांग कारमनेबा मोयने नोंमै कापे समाय तोन कारो हारे लेफि खोंना इखोसु का हलाबने तावना हजन थोखराम सिदे मोयने कापते मियनदना अरे इखोइ समाय तौरगदि इखोइ कमाय तो खुंगम सिदे मोय मोय लहलवरगा इखोइदि होंदुखे पानेबा पुंग मापन मखाई तारा अदाइदे लौजे कुमदरे सुमाइना लौजे सुबा फजना सुबा हौरकपदिदा मोय मरु मफास्ता हाना कापेबा ए कछु तौरारोइदे मोय काइम तौरारो हाइमिना नाय कोइ काइदि नोंमै लौर कापि जानो नोंमै कोइ दे लैबिदि लोइ फागत खरे अदो मोय दे लैबिदि फागत जाला कोइ हाइनिरे काइ जगा दनोना तारा माथोइ मिंग तौरकपदि ए सिदि मवोंग अमा तौरे कोइ जे कमाइ तौजिगेने खनर कांदा कोइगी मैतै आयारबि ngai जिंजिना मोय हारे चलो नोइ सिदैदे खुदोंग थिबा अमा तौरगदि अमु नुंगाइते अदो कोइ नोंमै मखोन तारिजे कइनो कोइ खनरजे अदु ngasi gi ओइनदि चलोना तौरा अदुमाइ काखले अदो कोइ सुमाइ थबक सुबा खोबा काइदौबा काददि मोइने मरु हंजन काबगा अखोइदे धप तौबगी मवोंग अमा मालेबा अदो कोइने स्टेपोज अमा लै जिंजिना अखोइने पाइब खुलाइजिना अदुम फागले अदगी काइदे काइ लैगे थिगले अदुगो मोइने पाइब खुलाइदुदि खंजु खंगदरे उजुदरे हारे नोंमैगी मखोन तारजु तादरेना सुमाइ लैरगदि अखोइ कमाइना खुंजा लैरिबा अखोइ कमाइना थबक सुरगा कमाइ हिंदोइनसे हाइजने कापा पोसि दैदा अखोइने इसागा हाथेंगना थेंगनरगा काखलै पोसे कापक देखोते ना हारिबा पोसे कई मरमगिनो करिगिनो सी हुजि पियार थमदलिजे सुमाइना मैतै गे लैता खाइनबा थमनिंगिरा स्टेपोजदा द मीडियादा कइदा अखोइ हाइनिंगेबा सिगिदे JJM की मखादा लिसिंग अनि कुनमरी फाउबदा इमुंग खुदिंगदा थकनबा इसिंग फंगहनबगी पांदम थमजरगसु बिष्णुपुर डिस्ट्रिक्ट के क्वाक्तागी अयाम्बा सरुक्ता थकनबा अफबा इसिंग फंगद्री हाइना कुंजा सिंगना MP बिमोलदा वाकलख्रे MP अंगोमचा बिमोला कोइ जमना बिष्णुपुर डिस्ट्रिक्ट के क्वाक्तादा मियामगी अवात अपा यंगसिनखिबदा खोंगचुत अदुदा MP अंगोमचा बिमोल अकोइ जमना क्वाक्ता कैथेलगी फिबम यंगसिनबगा लोइनना मफम मदुदा मियामगा उनरगा अवात अपा सिंग वातानखि मियामगी वाकत अदुगी मतुंग इना MP अंगोमचा बिमोल अकोइ जमना मिनिस्ट्री की वेबसाइट पोर्टल दा PHED दा थगलखिबा रिपोर्ट यंखे मदुदा क्वाक्ता ग्राम पंचायता युमथोंग चामरीगा कुंथ्रा तरुक्ता थकनबा इसिंग पीख्रे हाइना पलंबा थेंगनखि मियाम अदुना संदोंगी ओइना इसिंग खरदि फंगले क्वाक्ता कुमन याउना मफम अतैदि पाइ फाउबा समद्रि क्वाक्तागी ओइना लोकी इफुता थोकपा इसिंग लैरगा सिजिनरी हाइना थमखि हाइरि PHED की ऑफिशियल सिंगा MP अंगोमचा बिमोल अकोइ जमना फोनदा वारी सनखिबता नतना स्वच्छ भारत मिशन की मखादा पीखिबा इसिंग की डाटा JJM दा हफ्सिलब्रा पोर्टल दा थागतलब्रा चिंगनबा चाउना लैरे मसी येंगसिनबा चुमगनी स्कीम अमगी रेकॉर्ड स्कीम अमदा हपचिनबा हाइबा असि तौदबा थबक अमा सेल लौथोकपगा चप मानै वेबसाइट पोर्टल दा तसेंगना थबक सुबा लोइरबा अदु तमक थागतफम थोकपनी हाइखि
Swachh Bharat Mission ni makada sambapto magi pipe sumbu nati ni Jal Jeevan Mission ni celebrate na jendami ado aine chingarai se mafum mahumari sore ba ha madai de soi de thenga pani disa meeting da loin chong kore bai husu se pam je kota da pami ba sidai sida chu chamana na aine poche moina Swachh Bharat Mission ni makada leibuduna adugi data do thajal laga this is illegal tawdaba thabam de bisalo thukka samane basidi si amte yangyo kota ge sidai se yari se kota khuman nai beju aduga moi house mami noi pi le re basi se amte check ya ye famine ba an jene de koi di pandia Manipur gi miyambu center gi luchingba singna tumit kangumna khalakliba amadi Manipur miyamna Manipur gi MLA singbu usitana chai thangliba si BJP gi MLA singge khudolni haina hana gi minister Namairakpam Lokena Mahiroi singda manamathum yenthokpagi thoramda haikre Bright Educational Career Association Laimapopam Khunpamna Sinduna Laimapopam Gram Panchayat ki manungda lairiba afaba Mahiroi sing pukning thogatpagi Tararak Suba Merit Award ngasi Khongnangcha Karak Community Hall da Laimapopam pangthokpa thoram aduda Bosem CBSE amadi Kosem na lauba class 10 amadi class 12 ta mark wangna fanglakpa Mahiroi singda manamathum piduna pukning thogatki thoram aduda hanage minister N Lokena makhatana Mahiroi singna mark wangna fangnabagidamak exam thagadaba natte afaba Mahiroi amamam oiba ngamnaba kanna hotnagadabani Manipur gi miyamna rajniti tawriba maru oina MLA oiriba singda thina chai thangba tawriba asi BJP gi MLA singi khudolli India ge Prime Minister Narendra Modi amadi Home Minister Amit Shahana Manipur gi MLA singbu usitriba asi BJP gi MLA singna thokhanbani BJP gi MLA kuntra nithoi leina lengak ama semba ngamdaba haiba asi makhoida aikhoina kari asa amuk tawningai leigadage haiki Nasi lepa center di sebelum Bharatiya Janata Party ni, why ni wah menteri manpur atu yang meminta dari Manipuri atau Amit Shah ini terus. Manipur ni politik tahu kita lain ni tahu kita lepas step kedua ni, dari Manipur ni, kumit kam dulu ni muda berapa. Adu nanti lepas ni administration why ni tahu kita, siapa macam kau tahu kita lepas, siapa kau tahu kumit kam ni muda ada di, isam terbaik bagi prajati, dari hari muda muda ni. Bharatiya Janata Party ni mui manga khatam mano loba tari adu mo ki manung da ekoi Manipur ni iram se isu se sino satya di ai koi tham thado kadi emiri ko na thado ba Manipur ni Bharatiya Janata Party ne koi pulak to kare hai na kita handa sigi thau se to urne State Council for Educational Research and Training SCERT Government of Manipur na NEP 2020 implement taunaba National Curriculum Framework for Foundational Stage 2022 amasung NCF SE 2023 animak Manipuri londa translation tawba loire haina SCERT gi Director A Romelna fongdokre Wafam masing asidagi hauduna SCERT gi multipurpose hall da numit mangani chupna Development of State Curriculum Framework for School Education Preparatory and Middle Stage saiba hiramda pangthokadaba workshop haudopagi thoramda haikibani Curriculum asi Manipur University DMCTE DMU Private College samadi SCERT gi subject experts sing yauna tongan subject sing resource person sing NEP 2020 amade National Curriculum Framework sembada member ama oina maru oiba thaudang lauriba Azim Premji University Bangalore gi resource person singa loina na punna kusam naduna puthokadaba thoram maduda A Romelna makhatana Department asina hojik NCF SE 2023 asagi makhada SCF SE State Curriculum Framework for School Education puthokna batabak paikhalakli
Haukiba May Thada Ahanba Roundgi Workshop Ama Azim Premji University, Bangalore ga Kusamnaduna Pangtokre Workshop Aduda, Ayamba Saruk Loisinkre. Loinana Ani Suba Roundgi Oina Workshop Ngasi July Tara Mari Dagi July Tara Nipan Fauba Pangtokadabani. Department Asina August Tada Final Draft Ama Putoknaba Pandam Thamli Haiki. SCERT Department Asina, Haukiba Chahi 2024 da Foundational Stage ki State Curriculum Framework develop tawbre. Haiba Foundational Stage ki Curriculum Framework si Class 1-2 amadi Pre-Primary Grade 1-3 Chahi manga ki pribani. Masi manungda Pre-Primary gi angang singi damakadi tongan ba textbook lairoi moi damakta activity books workbook kumba develop tawni madu jopaina develop tawna loijare aduga class 1 amsung 2 gi lairik se matangi chahi da siznanaba tamnaba Board of Secondary Education Manipur na masi develop tawgadabani madugi damakta mari leinaba department na Board of Secondary Education da khangan kre masi pangthok cheriba workshop ase anirak suba workshop preparatory stage amadi middle stage ki curriculum framework develop tawnabani masi pangthok cheri workshop sina Azim Premji Bangalore da based toba university masi ki faculty nipan amsu yawiri masi akoina sangabada August thagi loisalakpadadi hariba curriculum se akoi putok ngamani na akoi khanjai. Hosik Manipurgi Oiriba Tangdu Laitadaba Matamasida Thadau NP Manipurna Fongdorakpa Warol Karada Mitei Maitai Tribe Union ki Wakalon Aningba Apamba Fongdorakli. Thadau NP Manipurna Apanba Manipurgi Saktam Ngakpa Manipurgi ST Lista Niyom Lana Yaksiliba Any Kuki Tribe Asi Laktofam Toi Haiba Asi Achumba Wafam Amani Haina Lawi. Thadau NP na Apunba Manipur Miyamgi Apambada Mitop Khandokpa gi Thabak NRC Chanahanba Logi Wangmada Mitop Changlakpa Thingba FMR gi Matangda Lauriba Firef Amadi Chingda Drug ki Business Amadi Popi Thaba Thingba gi Laurakliba Firef Pusu Taramna OE. Manipurda Mitop Lakayana Logi Wangmada Changsilaktuna Kunda Sinduna Laisin Lariba Asi Lengakna Leplakpa Best Year Amada Yumfam Oiraga Mitop Sing Asi Masa Masagi Maramda Hanhan Kiba Haiba Asidi Pumna Magna Yafam Toi. Manipurda Santi Purakna Bahotna Bada Pukchil Sengba Tamoy Sengna Kanglup Kuding Magna Firep Lafam Toi Haina MMTU na Fongdorakli. Mayang Imphal Prabhavati College ta Hangliba Relief Camp ta Changjafam Lauduna Lairiba More Ward number 5 tagi Laurembam Indra Kumar na Mainga Chingbadagi Masagi Anaba Ama Oiraktuna Rims ta Laying Patap Chathariba Asida Karada Oirabasu Mateng Oinaba Haiduna Kanglaipak News Tengbang Loop KNTL ke Maikaidagi Sale Oina Lupa Lising Tara Tengbang Pikre. Khongchat aduda KNTL gi Vice President Arambam Bedana Laima yauna KNTL gi Maru Oiba Thomi Singsu Saruk Yakhe. Khongchat aduga Mari Lainana KNTL gi General Secretary Saikom AB Maitaina Laurembam Indra Kumar si Nongmagi Afangba Thabak Suduna Imung Manung Pubang Amnaba Hotnariba Misak Amade Mahaki Anaba Asibu Layeng Bada Karada Oirabasu Mateng Oinaba Haiduna KNTL gi Thomi Singna Minungsi Amaga Loinana Tengbang Asi Pibani. Loinana Laurembam Indra Kumar gi Anaba Asibu Layeng Bada Awatpa Kaya Lairaklabasu Makhatana KNTL gi Maikaidagi Angamba Mateng Pangkhigani Amadi Laibak Thiraba Miyoi Asigi Khanduna Miyam Nasu Angamba Mateng Pangbinaba Appeal Tauki. Mure Ward number 5 tagi May Pari Lip Camp Dalai Rafa Kugi Laurembam Indra Kumar Khahudana Saliba Thasida Kui Maina Singbadagi Yamna Film Tina Sopagi Rims Hospital da Laika Dulai Risida Kanglipang News Tingbalo KNTL gi membership na Kui Hagana Duna Angamba Silpam Kadang Kui Anaba Sidamukta Mateng Winabani Hadangasi Rims Hospital Kui Lupa Lising Taragi Silpam Mateng Pambalak Sabani aduga KNTL gi Yaubiriba membership Kui Yamba Indra Kumar gi Damukta Angamba Mateng Pamriba Kudim Pusu Kanglipang News Tingbalo KNTL gi Mekadagi Pele Talatsari Brighter Public School Androna Senduna School Sige Pasok Student Oiraba Fanjawam Nirmala Chanuna Lakadariba AFC Women's Asian Cup Australia 2026 Asida Qualify Oirakpagi Mahakpu Okpagi Thauram Ama School Sige Campus Tangasi Pangtokre. Thauram Maduda Mahakpu Pungning Thaugatpa Oina Thauram Mapu Oiriba School Sige Principal Chingakam Kulachandrana Selgi Matenga Loinana Achamba Kudol Tamkre.
Dhanamanjuri University ke Student Union amasung University asige Constituent College sange maikaidage University asige lambi sembi naba University asige gate sabinaba amasung gate singda security thambinaba kayarak mari lainaba authority ke maikaida haizak rapasu ngasi fauba thabakta onthorak tabadage University asige mahairoi kayana University asige administrative block su loishinduna khongjang sangsinkre University asige administrative block su loisindringaida manungda lairiba VC yangna staff pumnamak mapanda thorakna ba khanghalaba matungda BC masasu mapanda thoraktuna khongjang sangsiliba mahiroi singa ngai hak wari sanake wari sanaba aduda yanaba puraktabadagi administrative block adu so lonsanke so lonsin ba loiraba matungda Dhanamanjuri University Student Union ke president Chalamba Khangembamna DMU ki gate ahum lairiba ase ngasi fawba gate ama oibagi mawangda semjindaba campus manung asige lambi ka hena fattabana academic atmosphere da akaiba piba amasung gate security laitabana thokhaliba khudong chadaba kaya ase yengsinnaba mari lainaba authority da kayarak haizakrabasu ngasi fawba tadabadage khongjang ase changsin bani Mahiroi singna taliba demand asi thabakta onthok tri fawba khongjang asi changsin khigani haiki DM campus ki manung chana leiba lambi asi ngasi numinini humni phawgi mamangda akhoi lambi thingjakre southern gate ta adubu ngasi paliba Manipur government gi makha dagi kaisuma action am talawpo ude university asida gate pandaba university oihaliba ase athu matamda gate panbiyo security deploy tawbiyo amasung lambi phibam yamna khudong chadre DM campus ta leiba lambi mafam khudimak loinaba khudong thire security deploy athu matamda tawbiyo lambi sembiyo amasung gate panbiyo haribe agenda singasi asigi ahongba mata leitaba taragadi khoi makhata na khoi university asi khoi shutdown tawani habu perform se thamjari aduga loinana khoi ngasigi university asigi campus munung da seliba gari sing asi khoi gi Manipur gi praja singna di khoi gi khoya thong da thong ama saba si loidabana maram oibana ni oibana ni haibe adubo khoya thong da thong asi saba hajik loire hain dakpire adu thungba loidba pawa satra khoi gi university asi da di adu kimati khudong cha da thengnari administration activities academic atmosphere adugi matik soe southern gate ta thinge surrounding de lairiba ichilina khwai punamaka khoi university asigi satra singa khonabagi fibam do ina thokpagi mami masu ure hairiba khudong cha da myam singa si khoi khangma ngamda duna ngasi di university asigi activities khudimak block tawrage haiduna tongan ba UGPG khaktana punamak se sanction jaraga khoi ngasi gi khongthang se thangjin jarapani Manipur lenga ke fishery department ke makhada laiba takmu experimental fish from the fishery department government of Manipur ge commissioner amadi director ge medyang makhada ngase district fishery officer Bisnupur ke Dinesor amadi takmu experimental fish farm in charge CH Rusikanta anina luchingduna experimental fish farm asina semduna puthok chaba nga macha rau pengba common carp amadi grass carp masing lakh tara rom thadakre Fishery Department ki routine program oina leptana chatharakpa nga macha thadaba asi hana nga macha puthokliba singdage leiduna thadaramba adu handak chahi khara asidage department masana nga macha sponsor semdana puthok choraba nga macha sing thadabagi thabak sathaba hobane ngasigi nga macha thadaba aduda thanga part 2 gram panchayat ki administrative committee ki chairman N Chandra Sendra Youth Club ki president L Sia Maite amadi local elected member kaya amadi fishery department ke staff kaya su saruk yakhe nga macha thadaba aduga mari lainana district fishery officer K Dinesona chahi khudingi department na nga macha thadabagi program adu chahi asigi oinasu pangthokpani masina ngami singi sanmetlon da kharadang oirabasu mateng oinaba pandamga loinana department na paikhatpa thorangni leptana chahi khudingi pangthokhigani haikhi Mahakna makha taraduna fishery department ki oina takmu experimental fish farm da ngami singna nga fabagi off season lai masigi manungda nga faba tawbiganu haina su appeal tawki Masigi nga machaching ase tangmu gi akhoi fish farm asida akhoi spawn dagi sengwat charaga fingerling pharaba matungda nga chi thaduk sabani achida tariba ngami sing asina akhoi gi department pijariba off season June July August tha se phaduk pidanaba aina ngami singda paujel asi pijari Government ki oza singna lanai ge interesta oizaba thiduna coaching private tuition tawba yauna private school sing dasu makhoina yausenduna lairiba ase athuba da tokadabani haina Manipur Students Federation na phongdokre
Kwakaithel Thongnawjam Laikai Laiba MSF ki head office ta pangthokhiba paugi mifam maduda President Hizam Rosana Department of Education S na haukiba lisingani kunithoi ki October 10 da thokiba cherol amagi matung ena Central Service Conduct Rule 1964 Sub Rule 1 amadi 2 da yauriba sangi matung ena lenga ki loisangda thabak tawriba amatana mangjaunana lenga ki ayaba laudana fongna natraga nakoinana lalon itik amada natraga lalon itik ama hek tawroidabani haiba yauri Right to Children Free and Compulsory Education Act listing ani mapan gi rule da yauriba provision sing indana lairiba oza singi mathakta lengak na yengsindana adumak leigadawribra lengak na ngasi fawba asoiba system amagi makhada chalairiba mahiloisang singi mathakta midyeng changlak tabana lanai mioi kharana lanai oiba mawongda school sing hangdoknabagi wakhalda midyeng thamduna education bu lanai gi oiba mawongda onthorakpa amadi lengaki leiriba mahiroi singbu fagatnaba yengsinbagi mami taraktabadagi lengaki school da oza oiduna leiriba oza kharana magi thokpa tawduna leirakpadagi lengaki school singda mahima sing tambagi chang nemtharakpani Maram aduna lanai gi mawongda senda lambi oina masagi oijaba thiduna lengaki school gi ozana coaching natraga private tuition da yauriba tawriba hangdokleba chalairiba yauna lanai mahairoi singda hakthengna nakoinana natraga lanai mahairoi singda oina hangdokleba tawriba chalairiba singi mathakta lengakna athubada mityeng changbiyu oja singna lanai gi interest ta tawriba sing masana khangna athubada lepkadabani karigumba MSF na hariba Mayok sing asigi mayokta thabak tauba thengnarabadi masa masana afafata puzagadabani amadi chenariba oza singi maming matha amadi yauriba hangdokleba tawriba coaching natraga tuition natraga institute singi maming matha miyamda lauthoklagani haiki Lengaki mahiloisangda zawoiduna leiba singthusna masagi interesta masagi kananabagi yenglaga coaching center sing amadi tonga institution sing hangtuo kanda khoigi school duda man oijaribi school duda hena focus pibagi mahutta masagi sendong kharagi damak yenglaga coaching center amadi nakoina na school hango yaksaliba sing asigi mathakta lengang athubada miyeng changadobuni masida MSF na kaiguma thengnaragadi maming mathaga loinana miyamna khangangani haibasima akanwa thamjari Bisnupur District in Nambol amadi akoibada lairiba inkhalakliba mahairoi singbu pukning thogatuna hena afaba mahairoi sing puthoknabagi pandamda Development and Protection United Voluntary Organization Nambol na sinduna tarahumdoi suba oina Bosem Kosem amasung CBSE na lawba class 10 amasung 12 ki examination da mark wangna fanglakpa mahairoi singbu Sale amasung certificate piduna pukning thogatpagi thoram ama Nambol Kaithel dalaiba public hall da pangthokre Mahairoi punna chamaga nipanda sale gi mana certificate amadi study lamp piduna pukning thogatki thoramga mari lainana Nambol AC gi MLA TH Basanta Kumar na Mahairoi singna career khak natana afaba mioi ama oiba haiba ase yamna maru oi isagi leiba mahai amadi wakal lawsing asi khunaida karamna yohangadage haiba ase mahairoi singna khangba yamna mathau tai mahakna naha singbu pukning thogatpaga loinana makhoigi apamba khangdoktuna thabakta onthoknaba IPS ki service asi chahi nipan watlingaidagi tokhibani Lising ani tara taruktagi Manipur India khak natana malemgi kachin koya amadi border kayada leiba naha singbu unaduna makhoigi wakhalon adu khangnaba hotnaduna madu khangdoklaba matungda lising ani kunnithoida bot lepkhibani haiki Student namoina, how do you become a good student? Like Pavasina, primary duty never. Why to give a rule? Discipline never. Hard work, discipline. Right, left hand never. Discipline labor. What is discipline? To do what you are supposed to do. To become a good student and a good human being. Adu discipline ka. Huzigatema break amatang lauminasi. Matamgi nungsit nungsa amadi aying asana maram moiraga lok tungba amadi kubana singba tatana thohali pumna magsibu kudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup
Offer. Canberra Industries Thamabun Masnam Lekai opposite DM College the Labana July Taramaki Kunmanga for Yam Chorbo offer on Pizari. Madudi, school back and Labada back and Hapchakanamadi back and Malay 20% off Pizari. Mianusi and Kangaraba can back to school, college, seminar, workshop, sports, airbag, traveling back rank on a Chingbalwina Pambigani Luina, school singing Oiba upon my uniform Supambigani. Amasung uniform Kudimaki Apamba design the customized Todana order to Yagani. Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611609611. Honglakliba punsigi lambisida araiba chaba yaba makhai sasindari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Jahini fuhena babina haiba maming asina anala yengilamda thazaba quality leiba amadi cheksin na honabagi kudam oiduna lakli. Diagnostic tagi hauraga multi speciality hospital amadi cancer care faubada babina na mangzil thaduna lakli. Haujikamuk makhata na changsilaktuna mayamgi mafamda kudol tamjari Babina Institute of Nursing Manipur Nursing Council nasu recognize tauraba. Matamga chunarba classroom advanced lab sing leijari. Babina Multi Specialty Hospital amadi AOI Babina Specialty Hospital da clinical training fangbiu. Expert faculty nupa amasung nupi gi tokhaiba hostel sel yamna changdana. Babina Hospital amadi khongbu oiba institute sing da thabak tawbagi kudong jaba su pizari. Hauzik admission haujare suknatagi sit nipu khaktani ahan balakpada kudong saba pijagani. Babina Institute of Nursing, nurturing care, inspiring growth. Sajiwa Zel Road, Khabai Soi, Imphal East. Break ki matung makha tarakpa pauda. Pikleba angang singbu diarrhea layong dake ngakthoknaba ngamnaba Ministry of Health and Family Welfare Government of India na akhanana paikhatpa thaurang ama oina chahi asige June 13 taki July 13 fawba chathariba Stop Diarrhea campaign Thoubal District ki oina sungase Deputy Commissioner Thoubal Hena Kamaina hawdokre. District Health Society Thoubal na sinduna Thoubal DC ki conference hall da pangthokiba tharam aduda CMO Thoubal Dr. Y Nokul, District Hospital Thoubal ki MS Dr. W Ruhini Kumar na hingbana na chingbana athoiba mithungnen sing oina saruk yakhibaga loinana staff kaya su saruk yakhe. Campaign asigi manung chana Thoubal District ki manungda chahi manga fawbagi manungda lairiba angang lising kuntraga chaniga marifu tara marida ORS pithak nabagi damak health center kudingda ORS zing corner hangadari amadi school karaba mahiroi singi damak na awareness kaya pangthokani. District asida lairiba angang singbu layong asidagi kanba ngamnaba punna kusamna na chatminaduna campaign asi mai pakhan si haina DC Thoubal na appeal tawki. This is a kind of multi-stakeholder activities. This is a mission mode. Aduna, let's take it seriously. Stakeholders and strategies protect, prevent, and treat high. Let's all dedicate fully, successfully implement Imungi awatpa singna maram oiduna mahai masing tambada mimana na tambagi khudong chaba watlaba chahi nauriba kumbida leba Sanatombi Oriental English School da class 2 da tamliba nongmai khong mayai lekai dage mahairoi nupa macha amada school gi oja singna uniform khusinakre. Imung manungi leita lairabagi awaba mayok na bata natana pokmin na ba mayamba masagi anaba amana maram oiduna layengduna leibana mahaki mahai masing tambada changdaba yadraba potlam singi awatpa leibadage school adugi oza ningthauzam thoi debi moirangthe mona amasung konjengbam elisana angang aduda uniform khusinakibani. Amaromda mahairoi nupa macha aduna nongmai khongdage mahaki school kumbi fawba bus tongduna school da lakpada bus ki bara lauramba adusu chahi ama paisa laudana bus tonghalagani haidi. All Assam Manipuri Students Union Hozai District Committee na sinduna career counseling program ama pangthokre.
Program aduda Hozai district ki manung chana lairiba class 10 dagi degree faubagi mahairoi chama yankai mukna saruk yakhi. Career counseling program asagi manung chana career in sports amasung career in civil service haiba asida khana nainaki. TS Paul Manipur Women College Mongsangai gi Internal Quality Assurance Cell Department of Geology na sinduna from aquarium fabrication to biofloc fish farming enhancing fish and fishery productivity haiba hiramda numit nini gi oina chatharapa training gi thoram mai pakna pangthokre. Thoram maduda college asigi tongan ba stream da tamliba mahairoi humpurom na saruk yakhi. Thoram madugi manung channa aquaculture chakhwat hannaba pandamda College asigi Department of Geology ga Department of Geology Kirori Mal College University of Delhi ga Memorandum of Understanding amasu khutyek pinakhi. Numit ninigi oina chathakiba training aduda Department of Geology Kirori Mal College ki head Dr. Lukram Ingochoba Maitaina aquarium fabrication amasung biofloc fish farming ki matangda khudam kaya piduna kanaraba wafam sing thamki. Asigumba training program asina saruk yariba singda makal kayagi kanaba fanghanbata natana college asigi academic excellent fangnaba changsiliba khongthang singdasu asoba kanaraba khongthang ama oiragani haidi. DM College campus talaiba Manipur State Badminton Association sinduna pangthokkiba anirak suba non-state open badminton tournament 2025 ta Lenvan Badminton Academy Nambol gi sanaroi singna gold medal taruk amadi silver medal manga punna medal taramathoi laurakkibabu Lenvan Badminton Academy Nambol gi maikaidagi sanaroi singbu taramna okpaga loinana sanaroi singda achamba khudol pot piduna pukning thawatkhre. Sanaroi sing aduna tungda lakadaba tournament kayada mai pakpaga loinana national level singdasu saruk yaba ngamnaba pukning thawgatkhi. Lenban Badminton Academy Nambolna Academy asidage badminton sanaroi kaya national player kaya su puthokpa ngamkhre loinana makha tana su puthokpa ngamnaba hotnari haikhi. Aroibada maroiba pawa muka hana pizari. Janungi chaibu lokol da longmi singna thabak suring aida chingthak taki kuki kholai paiba singna nongmai raung khara kaptharakre hairi. JJM gi makhada lisingani kunmari fawbada imung khuding thaknaba ising fanghanbagi pandam thamlabasu kwaktagi mioi ayamba afaba ising fangdri haina MPB molda wakatkre. Amasung Manipur gi Miyambu Center gi luchingba singna karisu laitana khalakliba amadi Manipur Miyamna MLA singbu chai thangliba si BJP gi MLA singi khodolni haina hana gi Minister and Lokena haikre. Hozik fawbaki aina ISTV na pizza ba pawng matang asida loshinjare meeting tabir ba pumna mapu amuka na krumjari.